November 19 Hoduna Chathariba Dr. Dalimerin Au Junior Girls National Football Championship 2025-26 Tier 1 da Manipur team amatagi Makutta Maitiba Amata Yaudana winner Oiduna Puari Semkre All India Football Federation AIFF Kimiteng Makada Andhra Pradesh Football Association Sinduna Andhra Pradesh ke Anantapur Dalaiba Rural Development Trust RDT Stadium the Sanakiba final match da Manipur West Bengal bu yamna laakchana panjal mapan shinoda thoiraga team champion oiba ngamkhibani India gi tongan ba state gi lakpa team punna tara tarukna group mari da saruk yaduna satharagliba National Football Championship adugi ngasi aroiba numitta sanakiba final match da Manipur team maikai dagi chankhiba panjal mapan adu Jinkha mayum redimana nipan Nipfuma Toyamadi, Humfuma Suba Mineta Panjal Puna Ahum, Team Captain Oikibi Longzam Nira Sanuna, Kunmapan Yankai Mangamadi, Yankai Mapan Suba Mineta Panjal Ahum Amagachan Bagaloinana, Team Gilem Horiba Panjal Ahum Aduna, Yaifavi Toksomna, Humfunipanamadi, Humputarata Chuba Mineta, Panjal Ani Amasung, Mongzam Pusparanina, Humputaramanga Shuba Mineta Panjal Amachalaga, Tingi Apunba Panjal Masing Mapan Chuhanki. Manipur team na group C gi league match sing ahan bada Gujarat pu panjal ahum amada mai pakhi ani suba match tana Satisgarh bu panjal mari shinoda maithi bapikhi ahum suba league match tana Manipur na Karnataka bu panjal ani amada maithi bapiraga group ki winner oiduna semi final sangbangamkhi championship asigi semi final match ta Manipur na Tamil Nadu bu panjal ani amada thoiraga maithi ba mata yaudana final yobangam lakhibani Manipur team Madubu Sagol Sem Asana team manager Thongram Kunzangan Bina head coach Surjit Nauremna assistant coach Loinana Langoljam Prinkilata Sanuna physiotherapist Soina Lusinki Manipur team champion Oirapada All Manipur Football Association Ampagi Maikaitagi Harau Nuaiba Fongdoragli National Football Championship Aduda Saruk Yariba Sana Remedy official Sing Lakliba Tang Mapangi Numit Yungba Numit yung ba matungi pung baro makai tabada Impal gi International Airport ta thunglargani hairi